Kurai Ahongpungda Laiba Lairembiki Laisangasi Sahi Kyagi Mamangdagi Historical Monument Ekki Makada Protect Tauraga Laiba Laifam Amani Masida Kanagumba Miyoi Amatana Lai Kuramba Lakpada Thinghaningde Thingfam Thokte Haina Manipur Pandit Loisangi Maikaidagi Thamlakli Ngasi Kurai Ahongpungda Laiba Lairembiki Laisangda Mamangda Pangthokiba Pau Misinga Unaba Amada Manipur Pandit Loisangi Pandit Ngariambam Khombana Phongdorakibani Mana makha taraduna hai lamtai thangjagi ahanba numittagi hauna Manipur Pandit Loisangna Kurai Ahongpungda chahi khudingi pangthoktuna ngasi lamtai thangjagi aroiba numit asidasu laigi thogal taunaba hailai dup maira kachanaba lakpada mafam asida lairiba teli singna athingba pirakpa asimak laibak thibani Laibak miyamgi yaifanabagidamagta thaunijagi haiba phawba athingba pirakpa asimakna Karigumba matam amada Manipur Pandit Loisang amadi Uttara Sanglena chingba singda Telina haizabagi matam lakpada ngasi makoina haikiba wafam yakidaba asimakki pakhum chapchana pigani Pandit Loisanggi miyamna khak kauba ngamloi haiba wafam thamkibaga loinana ngalingai matamda lising amaga jamapan humputara mathoidagi hauraga khudong chaba dumak launaba hotnaraga lakpa aduna ngasidi makhoigi oiba laisang loi sajin khibana saroi khangfam phawba leiraktre haina pendaba wafam kaya fathamlakhi Ngasi koina mamangi lamta thangja ahanbada Kurai Ahongpungda laigi thoromama pangthokjage sahi khuding pangthoibodo haina koi Manipur Pandit Loisanggi maikaidagi lakjaba matamda ayel apan khara leigibadagi mohoksa aikoi khoramang angkide maram madu leibana ngasi ji iroi loiba thangja aroiba sida laigi saroi khangpham sida hayema laima natraga dhugama mairam tosu kasage haidana hujik leibiriba Kurai Ahongpunggi akoibida leibiriba teli singi mafamda koi sida ngakpiriba police singjigi kuthangda koina request amkhok tawjai karimta pusaloi dhugama mairama kalaga Manipur Pandit Loisanggi maikaidagi leibaki yaifanabagi damakta thongni jaramge haibado teli singi maikaidagi mado yaba ngamoye haina haibire ana karigumba matamda Manipur Pandit Loisanggi maikaidagi natragana Government Temple Board ki maikaidagi teli singna request torko matamda aikoina masigi wafamje sungkau kauroi haiba wafamje media gi thongna tamjani hojik lai film se any situation koina 1971 dagi dum haurga lai ahansinga yanaraga adum khoramang atani adu laifamse hojikti aikoigi damaktani ana saroi khangwamse ahangwa masi amta leitre laisang loi sajangane adu akoina hojik mafamse saroi khangwa changwa taragasu moigi laisang mamang dudane ba tawdoisi aduna pusanba yaiga yadega tawi even jade hebo podu akoi pusandrabane mamang sehida handaki di changandatana adu gate mayada akoi pochei loi pasala thamamane Nakal amaromda Ahongpunggi Lairembi Sintalupki advisor RK Ongbi Dhanapati Devi na phongdorakpada Ahongpung hariba mafam asida chahi khudingi Pandit Loisang singna saroi khangbada saruk yauribani Hariba Ahongpunggi mafam asida chayetnaba khara leibadagi irang thokke tawba kayarak leikre adubo maitai singgi maikaidagi fatharaga adumak irang thoktanaba taptharaga lakpani asumna leirakpana ngasidi isagi natki laifamda thogal tawge haiba faw ayet apan kaya piri mafam asigi chayetnaba si chahi 13 hena case thengnaduna mayoknaraga lakpani adubo laigi thogal tawge haibada court nasu ayaba pirakhi adubo pirakliba ayaba adu mari makhong senglamdabana ngasi lai khuramge haibada teli singna ayaba pirakhidaba simak laibak thibani ngasi khuramgadoriba lai asi lamdam asida lairiba furup khudingmaki yaifanabani masida lanai natraga kendragi lai amata nate miyamgini haike mahana makha taraduna hai lairembi sinthalup amade maichau ningsinglup anina leibak miyamda Ahongpunggi lairembi asi kanminasi haina appeal tawkhi Haukiba thangja jusu saroi khangbagi thoramji lamta thangja ahum la khangbasida akoigi ahong Manipurda laiba pung marigi saroi khangbada konunggi akoigi Uttaragi Pandit Loisanggi karigi sinna laga mafang khuding khangbada akoigi Ahongpung sisu yawi yawbagi thabaksi akoigi teli singsiga cha singsiga akoiga khara mari phatabadi haitare masika yadadana ahamda sang yadadana adugi irang thoke tawbasi akoi thoaningdana mapanda loina tharaga khotlaga tawraga dum lai irang thokpasi akoi pamde aino habada akoi community sagatpa nate aduga isa teli singi mandir leibasida akoi masi laitana hona basu nate imani samanai akoi gisu inat ko be laifam ama oirubana masi akoi thoromji tawgena pangthoke lakpa khuding makta yadan mapanda tawre adubu ngasi se mayamnasu hendona khangbiramgani akoi gi laiba tang 18 gi thangja se asoki mati arubane haidana Maitai dena tan mayang dagi khate stage da lema stage puna mangna loina khangnaraba thangje oibanina ngasi simadi akoi thauramji pangthok chaningdana ngarangji akoi kano da case laina basisu ayaba ma lagjaraga tawraga lakjabani adu police ki maitai da masigi case copy tu yoromde haidana moina thingba pera kasukaide yare
ꯑꯊꯤꯡꯕꯗꯨ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯊꯤꯡꯕꯅꯤ ꯑꯩꯈꯣꯏ ꯌꯥꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤ ꯃꯩꯔꯥ ꯑꯃꯇꯪ ꯀꯜꯍꯟꯖꯒꯦ ꯍꯥꯏꯕ ꯀꯥꯟꯗꯁꯨ ꯑꯍꯥꯟꯕꯗ ꯁꯤꯠ ꯊꯤꯡꯕ ꯌꯥꯗꯦ ꯃꯣꯏ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩꯈꯣꯏꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯇꯧꯗꯣꯏꯕ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯨ ꯄꯥꯡꯒꯟꯁꯨ ꯃꯌꯥꯡꯁꯨ ꯍꯥꯎꯁꯨ ꯇ꯭ꯔꯥꯏꯕ ꯂꯣꯏꯅ ꯈꯨꯗꯤꯡꯃꯛꯀꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯖꯗꯣꯏꯁꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯂꯥꯏꯐ ꯑꯍꯣꯡꯄꯣꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯤ ꯀꯟꯃꯤꯟꯅꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯆꯪꯅ ꯊꯣꯛꯄꯤꯔꯛꯎ ꯏꯃꯥꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗꯁꯨ ꯁꯤꯟꯅꯖꯔꯦ ꯁꯤꯑꯦꯁꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯄꯟꯗꯤꯠꯀꯤ ꯑꯣꯏꯔꯣ ꯑꯈꯪꯕ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛꯅ ꯏꯃꯥꯁꯤ ꯀꯟꯕꯗ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏ ꯎꯄꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯂꯩꯖꯗꯦ ꯁꯨꯝꯅ ꯈꯛꯀꯤ ꯂꯥꯏ ꯏꯃꯥꯁꯤꯗꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯩ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯅꯥꯠꯁꯤꯕꯨ ꯀꯟꯖꯅꯤꯡꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯙꯔꯃꯁꯤꯕꯨ ꯉꯥꯛꯆꯅꯤꯡꯕꯩ ꯋꯥꯅꯤ ꯃꯁꯤꯗꯩꯗ ꯃꯤꯆꯪ ꯁꯪꯒꯟꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯁꯨ ꯂꯥꯛꯍꯟꯅꯤꯡꯗꯦ Democratic Students Alliance of Manipur Desamna point ahum yawa memorandum ama Manipur Governor Ajay Kumar Bhallada ngasi pisinduna Manipur da hojik oiriba higher education gi fibam asi sumthok piramnaba taksin khre haina Desam gi maikai dagi fongdorakle ngasi kwa kaithel da leiba lup asigi mayai loisang da pangthokiba pau gi mifam amada wafam asi lup asigi president Mayengbam Somorjena fongdokladuna hai matam koina dagi Manipur da leiriba higher education gi fibam asi sumthoknaba laknabasu Chumthokpa ngamdana leiriba asigi yengduna point ahum yawba memorandum ama Manipur gi governor da pisinduna fibam asigi matangda yengsinaba taksinke ngasi governor da pisingiba memorandum aduda yawriba point ahum adudi Manipur da teacher education gi fibam yengsinbiba government college sing asida guidelines for transforming higher education institutions into multidisciplinary institutions 2022 asigi makhada subject ki rationalization tawbiduna NEP 2020 gi honors with research hangbiba amadi rationalization tawbiba loiraba matungda lemhauriba teaching post sing asibu anauba department oina hangdokpinaba sinbiba hariba point ahum asibu Manipur gi governor na thabakta onthokpirabadi desamna quality education da khanjariba manglan asi mikap thokpa critical consciousness oiba amadi mahiroi khunai fagatnaba khongthang amani haina logani loinana desamna kumja lising aniga subna taramapan dagi national education policy asina draft oina leiringai matamdagi hana Manipur gi governor oiramba Nazima Heptulada Manipur da chahi mari gi integrated teacher education program asi soidana hangbina ba haijaduna lakhi amade matamatam gi oina chief minister education minister higher and technical education gi commissioner directorate of university and higher education sing dasu takna duna lakli adumoinamak Manipur da governor ahum sinkre education minister ahum lak sinkre amade director su ahum lak sinle adubu chahi mari gi ITEP asi hangbinaba lengaki maikai dagi pukning changbinaba kana amata leiramdre hainasu pendaba fongdokhe Ima Tagyel Lairambi Thogalupna Sinduna ngasi Tera Lokrakpam Leikaida Ing Tappa Chaukhatpa amadi Nungaiba Lamdam Amagidamakta Lamtagi Aroiba Saroi Khangmagi Thoram Pangthokre Saroi Khangmagi Thoram aduga mari leinana Ima Tagyel Lairambi Thogalupki Luchingba Chabungbam Tarunna Fongdorakpada Saroi Khangmagi Thoram asi Maitai Kunai asidagi Thadoknaba yadraba Thoram amani ngasi Maitai singgi oina chahi gi aroiba numitni hayeng sajibu nongma panbadagi anoba chahi horakadoriba asidagi lamdam asida leiriba miyam pumba tangdu leitana amadi ing tapa lamdam ama oibata natana khundaminariba akoibada khundaminariba singsu turei irei chendaba ngasidagi saroi ngaroi singgi machinjak tambani haike Saroi khangba haiduna ba thangja saroi khangba haiduna chanaduna lagiba saroi ngaroi sing sara tamba mokoida koi thongni jagadaba adugumba numit aroiba numit lamtagi aroiba numit kunthari panba si tang tunga mapan March ki asi numit sida magi laibungda magi mapari mamum sing bunamangna mana masing anu pin myam karaktana ba magi sideda saroi sara tamdabagi damakta lebaki amaibi sakanglaba loinana Sumba Thawam asi pangthoknanabagidamakta laibung asida aikoi balupna sinjadana sumba laikai khul asidaida awana tadanaba nungai yaifana pananaba amja kumol lakaduba asidaida kunta maratapna laipaki su yaifanaba laikai kungi akoibagi su yaifanaba haiduna sumba thawibagi thoram asi magi laibung asida pangthokjari
Chahi amada amuktang lakpa maitai gi chairauba amadi maitai pangal gina Idul Fitr na lakpada suti laukthokkiba adu tawbiganu haina MMW gi president MHS sabana fongdorakre mahangna makha taraduna haikibada maitai gi chairauba amadi maitai pangal gi Idul Fitr na lakpada Manipur gi miyamda yaifa paujal pibaga loinana ing tapa tangdu laitaba hanagi punsida hanjinduna ing tapa santi leiba oirasano haina Manipur da laiba kanglup khudingmak ki mafamda yaipa paujal pizari haiba wafam thamlakki Nising bathok trapa matamdagi hauraduna sahi khuding na maitai singi sahi hauban namit sajibugi no mapanba namit pangthok pasai hawa kumai amadi namdam sida khunda laitariba islam lain chatpa maitai pangal singa ha amasukna sara ai unthagi matamda henduna mapugi ya thang pangthok ro matungda pangthok kadoriba Idul Fitr la kada namdam sida khunda laitariba yalhau khur khuding maki mafamda ya paujal pi zabagal loina kumai ani asina la pada lamdam sigi khunda laitariba tongan tongan ba community sing haibadi singmi tami maitai amadi maitai pangal singi marakta hena nusi sanaba manas khunai ama ro resnu haina ikol pum namakna loina pangthok kadoriba festival ani asina financial year ge ro benefit haibadi mas ki date 30 amadi 31 ase holiday pio haina mari lena basino order ma ngarang nan tholakre haibo order tholibo order ase miyam lamdam sigi miyam di yamna laiba thibani Iramdam sigi tungi mirol kanba khongchat haina mingthonba Kangla Western Gate gi lamthaba hoduna Kwakatel takelambam laikai youth club ta lamthungphom oigadaba bike rally ngasi Narcotics and Affairs of Border NAPK Superintendent of Police SP Watham Basuna flag off tawduna lamthakre Anti Narcotic Drugs Organization Kanglai Park andokna sinduna pangthokiba bike rally gi khongchat aduda JNIMS ke former director Dr. Lashram Deven NAPK additional SP Y Kishore Chan Department Asima ki OC S Ibomcha amadi andoki President Chingkai Luwangcha na saruk yakhe bike rally aduga mari leinana JNIMS ke hanagi director Dr. Lashram Deven na phongdorakpada mahakna JNIMS ki director oiringai matamdasu drug ka mari leina potlam kaya hospital da pusilakpa thengnaraki adubu hospital manungda pusilakliba mayai kapa nisagi potlam sing fagatuna mai thaduna manghanbagi thabak kaya tawki amadi andokna sinduna ngasi pangthokliba bike rally asi yamna aphaba khongthang amani asigumba miyamda awareness piba yaba khongchat asina Manipur gi mafam sinba thungna sandokna ba sinba program amani loinana Manipur da drug sizinaba miyoi singi masing aduki matik yamkhalakli amadi Manipur da drug kanana pusilagli bano haiba miyamna hena khangnar ba wafam amani Manipur dagi drug mapung fana muthatnaba Manipur lenga ki maikai dagi su kanna hotnariba asida aikoi pumna mangna amata oina mateng pangna duna lamdam asidagi drug maru fangna muthatlasi haina phongdokki ngasi tang kun gamapan mas ki tang kumapan sindiriba khogi endok haidana Manipur da leriba organization sindiriba se yam phaba musung yam phaba state ni hena khanjai ngasi khoi kangla gi maningi gate sida khoi myam si bike rally tawga masibu support tabibo waina aru sigi awareness program ase Manipur gi jaga jaga ji sinma thungna ba sandukna ba idina khoi ngasi sinjaba program ni akhoi ji Manipur da leriba drugs ni na ba se asugi matik yam khatkre record su phakse rubi yengmu matamda hana sahi 35 tara gi mamang da leiramba drug abuse kangbuga hojika leiriba adigi mayam ji khabar da pabire haji drug adu da phare adu ji pore ase kanana pore ino kanana pusilino isko loi khangai adubu si thingna basu sarkar no hone biri aru masai akho myam changana sarkar khatna hona budi yadabanina akoina tungi yumbiren narum ni kanji haibe leragadi akoina yamna masai da thawai chang yauna organization support tawbiraga akoi puna gyan taminaba aduga drug masai lan pusilaliba foreigners na masa masa gi kana badang khalaga akoi tungi yumbiren se losina bo hona basing plan se koi muthat minasi Nakal amaromda rally aduda saruk yakiba napki SP Watham Basuna hai andongna sinduna ngasi pangthokliba bike rally asi maruoiba pandamdi lamdam asidagi drug chaba yonba toktuna drug free oiba state ama ohelasi haiba kholauda ngasigi rally asi sinbani loinana drug chaba yonba muthatnaba honabada khongthang ahum lei khongthang ahum sing adudi supplier reduction demand reduction amadi harm reduction hariba khongthang ahum asini adumoinamak miyamda awareness piba campaign asi demand reduction gi makhada lai maramaduna matam gi matung inna demand reduction hantahanna bagi damakta asigumbe awareness program asi pangthokpa mathau tai haiba wafam su thamki
अखोइना ड्रग असे मुथतनबगीदमक्ता एप्रोच अहुम लई एप्रोच अहुम जी अहानबदा सप्लाई रिडक्शन हाइबामा डिमांड रिडक्शन हाइबामा हार्म रिडक्शन हाइबामा सिगुम्बा अवेयरनेस कैंपेन जी अखोइ डिमांड रिडक्शन की मखादा लाई अदुगा मतम मतम दा अखोइना डिमांड रिडक्शन की हंदहनबगीदमक्ता सिगुम्बा अवेयरनेस प्रोग्राम से अखोइ पांगथोकपा मथौ ताइ अदु ngasi पांगथोइबा सिगी रैली सिसु सिगुम्बा डिमांड रिडक्शन जी हंदहनबगीदमक्तनी सि अखोइना मयामना पार्टिसिपेट तौम थोइ मतम मतम खुदिंगदा अखोइ सि पांगथोकपम थोइ अमसुंग एनकरेज तौम थोइ Laikhidraba Dr. Adako Pozi Kene Iba Tribal Administration in Northeast India Assessing the Mau Naga System Haina Mingthonba Wari Larik Ama Ngasi Mahaki Imung Nasinduna Major Khulda Laiba Manipur Press Club Ki Loktak Holda Pangthokre Larik Fongbagi Thoram Maduda Mau Council ki President N. Atiko Joseph Social Scientist Dr. Denabe Laisram, Senapati District Student Association ki President A. Saloni Tony Amadi, Mao Student Union ki President Fokrei Mateko Pekosina Atoiba Mitunglen Oina Sarugyaki. Taramaduga Mari Lenena, Social Activist Denabe Laisram na Haikibada, Dr. Adako Pozi ke Hariba Aiba si Yamna Hotna Bakanba Misak Amani, Aiba Sina Manung Matam Chada na Laikidaba Haibasi, Miyam gi Mangjaba Amani, Yamna Ten Kraba Matam gi Manungda, Tradition Administration of Mau Haiba Sida Doctorate Pangkiba Miyoi Amani Amadi Ngasi Fongliba Larik Asi Maruaina Mau gi Horokpam Adu Southeast Asia Romda Dressing Tauduna Iramba Larik ni Larik Asi Pre-British Amadi Post-British ki Matangda Christianity Changlakpa Matamda Honglakliba Kaya Adu Kupna Larik Asida Iduna Yauri Asigumba Larik Asi Mau Community Khaki Miyoi Sing Natana Manipurda Lairiba Scholars Singna Larik Asi Pabada Kanaba Fangani Haina Fongdorakki Masi release to regular se adako koi maugi scholar amna even ma se khada research to 2011 da ma submit to ag PhD phangpa ma within a very short time ma gi api matumda dum PhD loy aduga ma gi PhD gi work similar traditional administration of the mau to mau gi importance mau people gi importance kayamu wege da mau hajimut there's a gateway of Manipur degidi barak turing so hobum oi ado moi gi horokam si mana Southeast Asia of the stressing toroga yam phajana nai ni lai sida aduga pre British post British period ta Christianity sana ka hongai ba mayam gado adu yam kupna iba mau community da natana Manipur gi scholars in the song kana ba lai ama oi adu unfortunately ma 2013 da lai adu ma gi family members singa ma gi like si publish to gi apamasi dai to responsibility moi loba adu ne ngasi uthopane yam baba kajuni khigi scholar ne ma yati na bajita ko aina adha employee is the half maite half ma ado magi publication si ma le madi la yam publish thoni publication jam pame ado magi father ne my brother sing ne magi wife ne responsibility lo ga mital publication da lai si phongan bune ana yam kanaba lai oine nai Universal Friendship Organization UFO ne sponsor toba Maitai Huyen Lalong Sintam Sanglen Sajal Academy Tobul Branch Safong Lakpagi Konhumdoirak Suba Rising Day Thoram ngase pangthokre UFO Southwest Headquarter number 2 UFO Lamlangdong Battalion Manung Chanba Masa Sanglen ama oiriba branch asigi Rising Day gi thoram aduda mafam adugi social worker Lesangtem Ketina Iputau Pakang ba yekpa angangba machugi firal chingkhatuna pangthoki hariba thoram aduga mari leinana battalion asigi president Oinam Thoibana haikibada Maitai gi licha sajat lining laishon fizet chakchet mangkidana ba honabada linkatki ba UFO ngasidi mapung faba organization ama oire organization asina chatliba khongchat asigi pandamdi mangkraba thaksi khasi na chatnabi lining laishon chakcha yahi pumnamak amuk nauhonana hanjinna ba hotnabani haiki mangna makha taraduna achumba asengba chatuna isane isabu masak khangjaraba matam aduda mai pakpagi pungfam adu lakani haiba UFO gi luching purel RK Mani Sanana fongdok lamba wafam sing nauhonana ningsingduna fongdokhi organization si ithau konungdagi thorokpa adumba yam sangaba liraba 1934 adudagi horokpa horibana akoigi Sarsojan Maharaj loinana jagu popi basarpa sana loinana myamna netaira bolana khangriba simu myo humsina madamdugi nikilindu mahasabha haidana maleramba adudagi ayab loroga masi sajal haidana yam pikpa organization lama puthokpirkibani madugi makha tarpada masi masi bawda sangrabagi sangsina lakibisida
Maming Olaga, Scientific Defense Cultural Society, Loyal EOPO, and Olaga, Laki. Machine Kalipuri Maru, Marambi, Machine Matamduda, Alums na cook na Kanara Matunda, Matam Sang Nagi Matunda, no Modi Soida Maki Mate, Paipugi, Research Sajat, Wenama, Lainga Sopona Moxi, Man Hagani, Habashi, Lai or Bahal Achit Pathaja Mogolena, Masigi, Sumla Organization, City Kalakimani. Tagyel leiba sai NERC Imphal nomaising numit khudingi leptana chatharakpa Sundays on cycle gi thoram hayeng cheiraubogi yenglaga nongma ngankhatna ngasi Sainik School Imphal amadi sai tagyel ani punna khutchamnaduna Sundays on Cycle Manipur Edition haiba thimda pangthokre Sainik School Imphal dagi horaga hingang ibudo marching phawba thaukiba cycle rally adu Haudokpagi Thoramadуда, Sainik School Imphal ki Principal, Colonel A. Rajiv, Vice Principal, Lieutenant Colonel Satish Kumar Singh, Asar Rajiv Nair, Sachin Kumar, A. Romel Singh, Amadi, L. Manoranjan Royna Athoiba Mithunglen Singh Oina Saruk Yaki. Thoramaduga Mari Lenana, Sainik School Imphal ki Principal, Colonel A. Rajiv na Fongdorakpada, Ngalingai Matamdagi Hauna Chatok Chasin ki Pambai Amasu Oiduna Lakliba, Cycle asi Matamgi Matung Inna, Gari Makhal Kaya Thoklakpadagi, Sizinarudrabasu, Cycle Thobana Hakchangda, Piriba Kanabasing Amadi, Masina Mahosagi Khal Kaihandana Thambada Piriba Mateng Sing Asibu, Kanglaktuna campaign kaya pangthoklakliba si afaba khongthang amani. Sainik School Imphal amadi sai anina kutsamnaraga, Lamdam asida Universal Brother and Peace puraknaba pandamda amadi masa mau faba khunai ama oinaba thamnaba pandamda Sunday on Cycle Rally asi pangthokpani haiki. This event is being organized in collaboration with the Sports Authority of India towards their Fit India movement. This is a cycle rally basically aiming at universal brotherhood and peace. We have good number of cadets taking part in this event, the cycle rally. We hope spreads the message that we envisage of universal brotherhood. In a short while, this team shall be leaving and we are indeed indebted to Sai for having supported us in this cause. Changing mindsets, empower yourself to make ear and hearing care a reality for all. The Yumfam Oiduna, World Hearing Day 2025 ki thoram ngasi, National Program for Prevention and Control of Deafness NPPCD, State Health Society NHM Manipur na sinduna, Lamphel Patalaiba Ima Holda Pangthokre, Thoramaduda Health Service Government of Manipur ki Director Dr. Chambo Gonmai, Family Welfare Government of Manipur ki Director Dr. N. Hemant Kumar Singh, Manipur Health Service Special Grade Dr. N. Bino Singh Amadi, Otorhinolaryngology RIMS ki Professor and Head Department Dr. T.H. Sudhiranjana Atoiba Mithunglen Oina Sarugyaki. Tharamasiga Mari Lenana, Health Service Government of Manipur ki Director Dr. Jambo Gonmaina Fongdorakpada, Aikoi Laibak Asigi, Oina Hearing Loss ki Chang Asi 9.9% Oi Ayambana, Chahi Humpu Henlaba Miyoi Singna Hearing Loss ki Togdok Asi, Oiganli Haina Fongdoki, Mana Makha Taraduna, Aikoi Miyoi Ba Asina, Hearing Loss Asi Karamna, Oiraglibano, Matau Karamna Aikoigi Na Asina, Taba Ngamlaktribano Haiba Asi, Miyoi Ba Ayamba Tidokte, Masi Maruina, Hauziki Malem Asida Chaukhatlakpagi Matung Inna, Puthokleiba Technology Kaya Asina, Piriba Noise Pollution, Malemgi Mafam Kayada, Soknariba Land Kaya Asina, Piriba Chaiteng Asina, Ohenlakpa Kayasu Yaudabanate Haina Fongdoki, Angang Sing, Youth Singna, Nada, Kitang Nungaitaba Matamda, Nakogi Parents Singda Haiduna, Dr. Singa Tano, Maduna Nagi Problem Kayadagi Ngaktopangamgani Haina, Fongdoki. Changing mindset, empower yourself to make the ear and hearing care a reality for all. Main thing is that we are not changing our mindset. That is why we are getting a lot of cases of people who are suffering from deafness, hearing impairment, and hearing loss. Rightly, we have heard about the data also, and 9.9% of our country, they are suffering from this hearing impairment. So this 9.9% means quite a lot. And then more than the 60 years above, many people are suffering from hearing loss, about 50%. All over the world, billions of people are suffering from hearing loss.
Wakhalon manaba apunba wama kangleipakna sajibugi nongma panba maitai chahi hauba chairaubana lakpada maruaina maitai sanamahi lining chatpa ichel inausing amadi mapanda choina takraba igi mari oidiba maitai ichel inausing gi mafamda yaifa paujel pirakpaga loinana lamdamsida mausadagi khundadunang nungsi chanana leminarakliba Islam lining chatpa maitai pangal ichel inausing gi itna lakpada pumnamaki mafamda yaifa paujel pirakle cherol asina makha tana hai Mausadagi ingna chikna leiramba iramdam ama oibabu kuki narco terrorist singna haukiba chahi lisinganiga sumna kulhumdoi ki me ahumdagi lamdam sida kundaminariba ifurup ichilinau singda kaihauduna ne tadraba punsi mahing amada maruoina maitai furupta onsinduna yum kaya minungsi leitana mai thadoktuna tangoi onhankraba minungsi leitana miyoi kaya ama hatkre Lantum kaya ama huran kre ngasisu mayumda hanjinba ngamdana relief camp kayada changjafam lauduna awa macha kaya khangli miyoi kaya amasu thiba khangdana leiri mama macha kaya sena khaina handuna mikap mirau kholtana ngasisu leptana tengthari hariba awaba nungaitaba uhaidraba tahidraba punamak asi sajibugi nongma panba maitai cherauba chahi hauba amadi muslim singi senglaba idna lakpada ingna chikna panba mareibak punungsijaba leibak ningba athauba kaya thoraktuna kangkhong chairaba punsinba haidraba furup asi amata oina punsinduna nungsinana ingna chikna leiminaba iramdam ama oirasanu haina leiminariba yelhomi khudingmakki mafamda yaifa paujel pirakli